CM Churachandpurda Lakpa Yaroi, UKNA, Chief Minister Yumnam Khemchan, Churachandpurda Lakpa Yaroi Haina, Nansu Group Ama Oiriba, United Kuki National Army, UKNA na akanba wafam thamlakle. Lupasina Thadorokpa Chero Lamana Hai, Me Taraga Mangada, Chief Minister na Churachandpur District Lakani Haina Taurang Taurivasi, Kuki Gimiyamda, Kaihobo in a tokane. Kuki area sing the Ladiba village chief sing, community leader sing amadi. Civil society organization sing na Chief Minister gi khongchat asida karigumba makhal amatagi thaurang tawroidavani. Frontline area ni haina mangjong na lauthokraba mafamda Chief Minister na sanglakpada kanagumba lanai miyoi natraga lup amatana cooperation piba yaroi. Karigumba wafam asi thausadaduna Churachandpurda Chief Minister na lakpa tarvadi. Maduda thorakpa afafatagi teksak pumnamak thauramasi busili langliba sing. Amadi sawaliba sing na pujagadavani. Kuki zo furup ki separate administration natraga legislature laiba union territory siambagi wafam nahuna na palladuna cherola sinahai political solution puruktringaida maitegi lusingba natraga organization amatana kuki singna namna tariba mafamda changlakpa yaroi lainga ki employee sing amadi state service ta lairiba singnasu chief minister gi khongchat asiga mari lainana masagi official duty dagi national duty ni hena maru oina labgadavani Chiraksida United Kuki National Organization amasung Jomi Reunification Organization na mifam ama pangthoktuna Me taraga mangada lakadoriba Chief Minister gi Churachandpur khongchat asida makhal amatagi mateng pangdanaba amasung sawgatanaba warep lawkhre kumjali singani kulhumdoi gi Me ahumdagi maitei amasung Kuki jogi marakta kanglup ki irang thorakraba matungda UKNA gi wafam asi phongdorakpane